ngasi phongkhiba tongan tongan ba manipuri siphongsingdigi maroibi ipausing myamna thamjagi ahanbada asam da leba mitei singbu asam lengakna hak amata pibidre manipurgi chief minister na miyeng sangbiyu heraji asam da leba mitei singbu asam lengakna karigumba hak amata pibidre asigumba samamnaba punchi mai asida manipur chief minister recommendation letter thabiduna furup asibu asam na tangdu laitana hingma ngamna buhotna biyo haina manipuri youth friends asam kasar Bompurgi advisor Seram Herajit na fungdokre. Hiram masiga mari leidana Manipur Press Kapta Paugi mipam ama pangtokre Paugi mipam aduda Seram Herajit na hai. Manipurgi wangwada kundari mapamasi Asamni Asamgi yellow furup amas oriwa Manipuri singna lola sibu ngak tuna thamna bhaiduna haukiba sai English singa niga kundagi khongjang kya sangsinduna laklabasu ngasi pau state amagi citizen amana phangpham tokpa amadi democratic right Assam government pibidre Maram Mr. Manipurgi Chief Minister Assam ki government natragana central wapum bukhatuna makoigi hak phangana na bohot na bada mateng pangbiu haina sipungdokhi mangna makha taraduna haikibada yelho furup ama oidi hairagasu Assam ki political scenario amadi administration furup asigi oeba mafam leitabana nongmonomu gi furup asibu namthana bohona duna leire sei sigi me kunga tarukta Assam government na thokiba Gazette notification amada karigumba Assam da lairagadi Assam gi language ahum haibadi Assamese Bengali amadi Bodoland Assam lenga ki recruitment khuding thagadabani haina thokli order dugi mektasu friend asini ihau hokiba lairabani hauju Assam da khundari ba Manipuri furubasi hokiba kumja English ngamaga samapan yangkai ga humdoi digi hauraga lower primary village digi Manipuri lolna mahai tamba haurakhiba Maramna thokliba notification adugi mayokta ihau hokibani University level the Fabu Manipuri department tongan na hangduna mahitam lakhibani haiki friends na honaduna Assam na Manipuri language na graduate Fabu tamba losinare aduga mahiroi singasina Manipuri lona graduate Fabu tamna loirakanda lenga ki recruitment Assamese Bodoland amasung Bengali na thagadabani herakpada aikoi topum khangre notice asi thoktrngai mamangdagi Assam lengak thabak changgi recruitment da English na ayamba toramani adubu notice asi thokraba matungdagi di recruitment Assamese Bengali Boro asi compete tawba mathau tarakle haiki India lengak ki oinasu railway gi yauna center gi thabak changnaba recruitment amata ama hekta torakpada Manipuri lon mitei mek yauri adubu Assam lengak ki thawongsin Assam gi mitei singna center gi recruitment ama thagi hairabadi Assamese Bengali Bodoland asi mathau tarakli masina ikhoida awaba mamayuna hale hairadun hiramasi gi matang Manipur gi chief minister unanaba appoint pishin mani adubu sangai festival leibana matam khara ngaina ga dori adubu ikhoina secretariat memorandum aba pishin khre kumja english ngani kun gi matung da UPSC exam thakiba matamda Assamese Bengali Borolena thagadabadu Manipur gi chief minister na Assam lenga sithi thabadagi English na thajabi hanki Maduna Assam da liba Manipuri nupi ani khanbada yoraki mataw sumna handak su Manipur gi CM CSO sing Assam lenga amadi center da serol ama thabiduna Assam da Manipuri lon si sakhona bohona biu Manipur sa na liba mitai me asi Assam da sa na ba Manipur lenga na Assam lenga na haibina ba apul torakli atopa pau khara namo Loinabi na Nungsi ba Nupa ga Loutunaduna mapuroiba bu Nongmei na kaptano hatlaga foot tare luna fumjelamle Nasidagi say mari mamang thiba phangdana lakhiba Nupa amgi asi baksang Gaziabad police na saru sayang oina phangmadagi tang thokpa tamthiraba thawdo amagi langla langjin sapsana khangmangkre asiba miyai dugi saru palang singa do ma ki yumga thangnana leiba miyai amagi yumda phumjelamane hairi miyai dugi Loinabi amasum nupi asina Nungsina bani haiba yum thangnabada leiba miyai ama police na phagatna wang pang satharubada angak pathawdo sigi asem gori wokhong khangmangam lakhibani thawdo si ahanmada Sabita kauba nupi mana ma ki mapuroiba bu sakhangdaba singna phaduna pobikre haina haukiba kumsing English singa ni taragani pana police ta report torkhibani Sandribir Kauri haiba mapuroiba du mangkiba ki matangna mapuroiba gi manaw nupa maral thaijinna ba Sabita na matam puramagta hona duna lakhi haina police na phundokhi thawdo sigi matangna handakta police ki superintendent crime oina laidiba Dick Sharmana phongdokibagi matungina police ki crime branch na tamthiraba thawdo adugi matangna langla langjin khara nauna phangmangam lakhi mihat pigi case asigi matangda Sabita amasu ma ka Nungsina bani hairiba Arun ko bomi esina Loutunaduna ma ki mapuroibagi Nongmei na kaptuna hakhi madugi matungda Arun gi yumda foot tare luba kom ama takthoklaga Chandrabir gi haksang adu phumjilam khibri patharaba haksang adu matam sangna lairakhiba maramna
saruk polang oina leramba thengnakhibani Chandrabirgi saruk polang adu ngasi takthoktuna police na lokatki hainasu ASP asina phungdokhi sahi marigi mamangda mak pohat pada sijinakhiba khulai sing adu su police na phagat pangamkhre aruna masagi yumgi leimai da komadu takthoklaga Chandrabirgi haksang phumjin khraba matungda cement flooring tokslamki komadu makhoina Chandrabir hatnabagi damak matam khragi mamangdagi hauna takthoklaga thamani haibasu police na khangmangamkhre Miatpigi thangdosi Ghaziabad amasum yumthangnariba Delhi dagi miatpigi case ani nauna report taraktuna police na thijinbagi thabak sathaba horakpada khangmangamlakhibani Ghaziabad ki anoba miat asina Bihar gi Sitamarhi district gi lakpa miyoi ama khaurida len thatlaga hatolambagi thangdo ama hokiba thangsa numiki ayukta Kushal Park area da leiba mayumdagi police na thengnakhibani aduga Delhi gi miat asina miyoi amana masagi nupibu makak kunthraga manga thokna yan thatlaba matungna Delhi gi Meheroli umang na hondoklam kibani haide hensu paus na makatana sa phungdorakli makasa tarakpoi na to papaw na Myanmar gi military sing red sa takraba Sin State village ta mai tharam haksang singi saru sing phangkhre Sin State ki township manung sana leiba Palon tui village ta mai na sakthi khraba haksang singi saru phangmangamkhre haksang sing adu sayola sigi aroi besarukta Myanmar gi military sing red sa takhiba khungang adu da lairambani haina locals Chapter of Sinland's Defense Force CDF ki maiketi ki phongdorakli khungang adu da resistance force ki fighter singna kanamat khanghandana tha sigi tareta thungakhibani mapam adu makhoina November 10 phawba question duna thamki matung tabada maina thatuklamlaba asibaksang sing adu CDF ki members na phangmangam khibani mai thatuklamlaba asibaksang sing adu gi koki saru amari tungan tuan saru sing utki mapai adudagi makhoina phangmangam khi hainasu CDF ki information officer salaiha ahumna haki Mana Myanmar na phungdo khibida junta gi lanmi sing asibaksang sing adu mai thadoklaba matungda saru sayang sing adu maset ta na thugairam masigi maram kanagumba miyoi amatana miyoi kya mafam adu mai tha khibagi haibadu khangdana bani junta gi military sing na sathariba thawong simgyam na tamthiba madi miyoi bigi lisat na taba thawong na hainasu salaina Myanmar na phungdo khi Shikraba miyoi sing adu gi imung manung sing phaw laikhidaba sing adu gi puloibida saruk yaba phangan khide Thaudo si thokraba matungda area adugi miyoi mapan mangkhibagi thaudok thokhi ahom amana khungang adudagi misamni adugo taruk amana yumlonaba yaw reason digi internally displaced person singni junta lanmi singna yaw village red sa thaba matam aduna mafam adugi khunja kya palon tuida lanjenaratuna sangjapam lokhi hairi Palon tui village dagi miyoi ama sikre habigi sapsaba khudam sing khangmangam khre dubu CDF amadi khungi khunja singna Pabada miyoi tu mangkhre haina khaliba miyoi sing adugi manungdagi ama oigani yamdrabada ma ki saruk sayang sing adu mongphomdagi phangbadugi marakta yawramlagani hairi khunja singna claim torak November gi tareta khungang adu lakhiba junta gi lanmi sing aduna anti junta oiriba yaw defense force ki uniform sing chilaga sangkhi makhoi mayam adugi maraktagi miyoi mari manga sangshilalaga nakhoi khungang asida leiba khunja singi hidak langthakki mateng piba lakpane haiki adu lemhoriba lanmi sing aduna khungang aduda red sataba horaki hainasu salaina makata na phungdoki nakalamoromda Mandalay region gi lenga ki minister oiramba miyoi ani juntan english sing ani kunga mathoi gi February 3 military cop tawkraba matungda phajin khiba minister ani edu makhoi gi sentence loiraduna juntana control tawba court gi thadorakre Legal source ki maikaidagi phungdorakpada region asigi Minister of Agriculture's Livestock and Irrigation Minister Sultan's November Nipanda Thadorakre duga Minister of Natural Resource Pairamba Miyauthidana numit nini gi matungda thadorakre makhoy nimuk military lengakna inthokraba National League for Democracy NND administration gi minister oirambani hainasu pausna makhatana phungdorakli Makasa tarak point na to pamaroiba paukra namo maram sadana PIL file to ki advocate ta penalty impose to create Indian cricket team gi hani captain Saurabh Ganguly bu Board of Control for Cricket in India BCCI gi president gi phamdagi lakthokiba khongthang singnaraduna maram sadana public interest litigation PIL ama file to khibagi damak ni thokaba numita Kolkata High Court ki division bench amana court asima ki advocate amada penalty impose to create hani captain Ganguly bu BCCI gi president gi phamdagi lakthokiba du political gi lakturaba amani haina claim tawraduna PIL adubu file tawkiba advocate Rama Prasad Sarkar bu Kolkata High Court ki Chief Justice Prakat Srivastava
जस्टिस राजाश्री डिविजन बेंच ना अहानबद लुपा लाख अमगी पेनाल्टी इम्पोज तौखि अदोमैनो पिटिशनर ना कोर्ट असिद अपील तौरखिबदगी पेनाल्टी की सनफम मदु मतुंग ताबद लुपा लिसिंग कुन मंगा हंथानखि डिविजन बेंच ना पिटिशनर पेनाल्टी की सनफम मदु ख्वाइदगी थुबा मतमदा स्टेट Legal Services Authority the submit taunaba direction pikre tingthokaba numita court lakhiba Ganguly gi council na haiki matuti Roger Beni na maki client gi mot sinduna BCC gi president gi phampai bada maki client na yaning da bamatalekti rules gi matung ina ahaki client BCC gi president oina sei ohungi tama pungphan lesinkre mangna phamasi pairingai manung da mai pangna mathodang pangthok sabang ngamki haina Ganguly gi council makhata na phongdokhi मधुगी मतुंग चीफ जस्टिस की बेंच असिना रोजर बेनीबू बीसीसीआई के अनौब प्रेसिडेंट खनखिबदु इलेक्शन की खुथांगदरा हाइनहांखि मधुगी पाखोमदा गंगुली की काउंसिल नायकी मधुदी रोजर बेनी की अपॉइंटमेंट अदु इलेक्शन की खुथांगना पांगथोकी अमसुम इलेक्शन अदुगी दमक्ता माकी क्लाइना नॉमिनेशन फाइल तौखिबा लेति असुमना रोजर बेनी लंबा यावदना काखि अमदी सरब गंगुली ना माकु मपुंग फाना सगत खि हाइनसु गंगुली की काउंसिल ना मखा ताखि अतोबा पावमना Molestation case Dr. Ohana MLA gi pham thadokani hain kiankhre molestation ki case ma register tawkraba Nationalist Congress Party NCP gi ex minister Dr. Jitendra Prasana Maharashtra da democracy gi sang tahanbigi thawang ma sa tharakle hairadun MLA gi pham thadokani hain kiankhre ma Mahavikas Agadi gi misang sing oriba Congress Shiva Sena UBT amasum NCB gi lusingbusinga Chief Minister Eknath Shinde gi government pu Dr. Ohat ki mayokta lakhotkiba case aduga mari lainana saithangki political workers sa kya na police ki khongthang adu condemn tawgo loinana Mumbai police station ki mapanda sit and protest atakhi Mumbai da pangtholiba demonstration lusingliba Dr. Ohat ki Loinabi Ruta Ohana complainant BJP Mahila Morcha gi vice president Rida Thawong da yaning da bu utpaga loinana ma ki mayokta counter complaint ama thangat ki suhari Dr. Aswana tweet amagi kuthang da MLA gi pham thadolagani haina kian khiba matungda NCP gi senior leaders sing na mapu MLA gi pham thadokpi warep laudana ba takshinkhe opposition gi lusingba NCP gi Ajit Pawar na mapu unaduna wapam gi matangda wari sanaki amasum MLA gi pham thadokpi warep laudana ba khi NCP Nupi Wingi Lusingbi Bidya Sabana ki madudi Dr. Ohat ki mayokta lokhaliba case adugi mayokta mahaki party na court wakat lagani amasum Maharashtra sin matuna protest atharagani Rutu Ohana complainant atubu tauge matagu ma ki mapuroiba gi mamangda laklaga mapu mingsa thiana ba complaint ama thangkatli hainasu maral siba loinana kariguma ma ki allegation sing adu sumlamdrabadi mahakna su police ta su tawgani khi amaramda Rajya Sabha gi MP Fauzia Hasana lusingba senior nupi leader singyoeba party punamaki delegation amana governors Bhagat Singha Koshari unaduna memorandum ama pishenduna nupi singge mayokta phajadaba wai wata sing seasonary ba government da yauriba minister singbo counseling pinana ba takshinba memorandum ama submit tawkre hanisu pausna palakli makha satrak poina to papaw mana e-vehicle gi matang Manipurna mangjil thauna bo hona da yadi thausa haudrabadi atopa state na thabak sumun khigani sale su sakhigani Robindro petrol amasum diesel gi gari singi mohota technology transition da e-vehicle da malem gi lebak kya da mangjil thana sangsinkhre India gi atop state sing su khumang yauksina sangsilakli ba Manipur su mangjil thauna bo hona da phona da yaroi sei kharagi matung da soidana oirakada ba phiba misida state asigi miyamna kupna khanghaudraba madi thausa haudrabadi atop state na thabak sumun khigani sale su sakhigani haina CSIR Dehradun gi principal scientist Robindro Laren lakpam na phongdokra haidi CSIR Dehradun amasum Manipur Transport Department ku samnadun state asida electric vehicle gi matang na miyamda mapung phana khana gi dam e-vehicle gi workshop pangthokpada asabu thangtang laukiba principal scientist Robindro Laren lakpam ga ponapam ga wari sanamda magna hai Manipur e-vehicle gi workshop pangthokpa asabu panam ama hairagadi miyamna technology transition asigi maruiba khangan ba loidana atop state ta masigi kudong sawa laudana ba hona ba duni hain spanki Lusilak po na tiyan mapawkra miyam na thamjagi DMU maming tagi oina thambire sayolamagi manung na sap sabo wapam phongdokpiyu mahairoi lupsing Dana Manjuri University si government asina maming kaki oina thambire ngasidagi tharga numit tari ni sayol amagi manung na sap sabo wapam phongdokadabani madu natrabadi aroibo oina akan makhongjang sangsilagani haina mahairoi lupsingi lusing ba man phongdokre ngarang khoyathong pukri asu mapal na leiba
KSA Kanglaipak Student Association की ऑफिस ता पांगदोखिबा माहिरोय लुप सिंगा पाउमिसिंग उनाबदा माहिरोय लुप की लुसिंग अमन हाय DMU Dhanamंजरी यूनिवर्सिटी बु हाउस फाव हायर एंड टेक्निकल एजुकेशन डिपार्टमेंट की मखादा थमजिंदुना लैरिबा सिदिगी थांगै सेंगना बाइफिकेशन अथुबुदा तौगदाबनि नुमित तरेनिगी मनुंगना थाबक ओइना ओंथोरक्तरबदि माहिरोयसिंग खुंजंग संगसिनगनि स्वाइखि हौजिक ओइनदि म्याम पाउ सिसु मतांग से लुसिनजरगे अमसु म्याम पुना नौब अपडेट ngamiनसि हाइनसु चैनल सिगी मेकेदिगी म्यांगि फमनुस थमजरी।